Akasbani Imphal, Wahengbam Washington Pau Pajari, Ahanbada, Maroiba Pau. Mukhyamantri Nongthombam Biren Singh Hairi, Sahi Marfu Amadi Masigi Mathakta Laiba Miyoi Singha Piba Pension Gi Senfam, Lupa Lising Amada Hengat Hanaba, Sarkarna Thaurang Tauri. Rims Imphal Ngasi, Pamung Yankai Laiba, COVID Care Center Amasanga Kre. Social Welfare Mantri, Haikam Dingona Ngasi Manipur University da, Dr. Ambedkar Center of Excellence Hangdokre. Pradhan Mantri Narendra Modi na ngasi New Delhi da 5G service haudokre amasung Kendra gi Siksha amadi Mapal Thoram Rajya Mantri Dr. R.K. Ranjan na hairi missing yamjadaba minority kanglup singda akhanaba hak piriba si makhoibu atei kanglup singa thuong manana pukhatpa ngamnabagi damakni. Mukhyamantri Nongthombam Biren Singh Hairi, Sahi Marfu Amadi, Marfu Gi Mathakta Laiba Miyoi Singda, Manipur Old Age Pension Scheme Amasung, Indira Gandhi National Old Age Pension Gi Senfam, Thagi Lupa Chani Piribasi, Lising Amada Hengat Hanaba, Rajya Sarkarna Thaurang Tauri. Masina beneficiary Lising Kun Mangaramda, Kanaba Pangangani. Imphal gi Palace Compound Laiba, Iboya Sumang Lila Sanglen Dangasi Pangtokiba, Malem gi Ahal Oiraba Singi Numit, Palan Thoram da Wangang Bada, Mukhyamantri na hai, Masida Rajya gi Pukaidagi, Lupak Koti Kun Longis Senfam, Zading Taugani. Siribiren na hai, Masamasu Oibasing na Ahal Laman Singbu, All Age Home Singda, Tambagi Chang, Hengalakli. Asigumba Tawangasina, Rajya Siki Chaukat Kongtangda, Tinta Hangani. Ahal Lamanbu, Tati Tawaina Taubiba, Amadi Makoibu Namduna All Age Home Singda Tamjinbagi Tawong Tingnaba, Masiga Zanaba, Ahakba Ek Amasembagi Tangai Fadabashu, Mukhyamantri na Panki. Ahalaman Singbu, Mapung Pana Ikai Kumnaba, Utpiduna, Makoibu Ningtini Yangshin Binaba Hairaduna, Sri Birena, Ahal Oiraba Singbu, Tati Tawaina Taubiba Haibasi, Mioibagi Minungsi Yaudaba, Crime Amani Hainashu, Pongdokli. Our society is a simple Ahlam Singui Kaikunaba, Mama Babu, Ishkorun Latma, Mama Basingi, Awat Bakri, Lady Mazama Susina, Ayutaki Numis, and Nabagi, Satabi, Laiba Manipuleva, Wahengbam. Ahlam, Taxida Sinitaba, Mama Baba, the place of Kundaba, Papa Makuda, Haida, the wife, Kundaba, Dumba, Nonsense Yoga should be the great Ine Maduna Baraka, Nasi Shuba, International Day of Older Person, I would say that is. Mukhyamantri na hai, Rajya Sarkar na Chief Minister's Widow Pension Scheme so Haudoktuna, Lukravi Lising Tarada, Thagi Oina Lupa Songa Piri. Thauram to the Wangang Bada, Haksel Mantri, Dr. Sapam Ranjan na hai, Ahal Laman Singasi, Aikoi Sanskriti Amasung, Hong the Lonchat Kayagi Matangda, Haugalakli Bamirol the Gyan Losing Piri Bakanglupni, Masina Aikoi, Sanskriti Amasung Chatnabi, Kaya Bungak to Natambada, at a womateng oiri. Magna hai, Sri Biren Gilamjing Makada, Rajya Sarkarna, Ahal Oirabasing Gidamak, Taurang Kaya Paikatli. Tauram to the Wangang Bada, Social Welfare Mantri, Haikam Dingona hai, Haugalakli Bamirol Amadi Kunai Gidamak, Tabak Kaya Tauduna Laklaba Ahal Oirabamio Singbu, Ikai Kumnaba Utpoina, Sahi Kudingi October Ama Asi, Malemgi Ahal Oirabasing Ginumit Haina Palan Tauri. Ahal Oirabasingbu, Ikai Kumnaba Utpiba Amadi, Makoibu Yangshin Biba Haibasi, Aikoi Topam Tokpani, Amasung, Masi, Haurakli Bamirol Sutambi Gadabani. Magna, Ahal Oirabasingda, Tati Tawaina Tawibi Matangdi Yangshinaba, Social Welfare Bibakta, Akanaba Selama, Hangdok Lagani, Hainasu, Makataki. Makoida, Tati Tawaina Tawibagi, Tawong Tengnarabadi, Bibak Asida, Wakat Pinabasu, Mahagna Miam da Apil Tauri. Thauram to the Mukhyamantri na Ahal Oiraba Miyoi Kayabu Ikai Kumnaba Utpagaloina, Makoigi Borni Ki. Rajagi Social Welfare Bibang Sinduna Pangtokiba Thoramaduda, Bibak Asigi Director, Ngangom Utam, Rajagi Tongan Tongan Kayadiki Lakpa, Ahal Oiraba Miyoi Kayasu, Saruk Yaki. Pioneer Health Club, Manipur na Sungasi,
All Manipur Women's Association ka khucham naduna Imphal gi Raja Dombra Singh Women Home da Malem gi ahal oiraba sing gi numit palan thoram pangthokhi thoram duda home duda phiro lamadi chana thakna ba polam kaya chupi khi Manipur da hayengdagi Durga Puja kumai hauragani kumai asiga mari leinana piba paujelda Mukhyamantri Nongthombam Biren Singh na hai Durga Puja kumai na afabana phattababu joy tawi haibadu udli kumai asina aikhoi pumbada achumbagi lambida chatnaba pungning thawatpaga loinana raija sigi tongan ba kanglup singgi marakta machin manau oiba nungsi chanabagi marisu hen chechil hanba oirasenu haina Mukhyamantri na mahaki paujelda hairi Jati gi mapa Mahatma Gandhi gi mapok numit Gandhi Jayanti ga mari leinana Mukhyamantri Nongthombam Biren Singh na raija sigi miyamda yaipa paujel piri Maki paujelda Mukhyamantri na hai sahi khudingi October anibu jati gi lunan bangi numit haina su palan tauri Malemda ahingsa gi paujel sandoknaba United Nations na su numit asibu antarjati gi ahingsa gi numit haina laukthokre Shri Biren hai Gandhi Jayanti na aikhoida nungsi chanaba shanti amasung khangba kanbagi thaunabu nauhongnana ningsing hali Gandhi gi wakhallon na malem gi lusingba kayada anauba thauna hapli Haujiki matamasida Gandhi ji gi wakhallol adu amuka hena susin na halle haina su Shri Biren na mahaki paujelda hairi Gandhi Jayanti ga mari leinana Jiribam jila gi ningsing khulda leiba phamung yangkhai leiba hospital sit sengbagi thoramsu pangthokhi tabiriba pawasi Akashvani Imphal dagini Regional Institute of Medical Sciences RIMS Imphal da ngasi phamung yangkhai leiba COVID Care Center ama RIMS ki Director Professor A Santana sangakre COVID Care Center adu sangaraduna Sri Santana hai Manipur da COVID laichet lakhiba matamaduda RIMS Hospital da COVID naraba anabasing thamnaba honabada asauba samasya ma mayoknaki COVID ki anabasing pukhalakpada kadaida thamgadage amadi layenggadage khanbada awaba oiki anabasing psychiatry department ta surgery da amadi casualty da phawba thamduna layengki covid ki laichet asi miyamna yamna kinaba ama oikhibadagi hospital asida atopa anabasing layengba yadabagi phibam phawu lakhi haina Sri Chantana haiki mangna hai phibam asi yenglaga covid ki anabasing atai anabasing na leiba maphamdagi khara thaptok na tongana covid care center ama thamningbagi apamba lakhi haujikti manglana du mangphawna hanba ngamle masimak RIMS ki oina chawthok chaningai amani mangna hai haujikti covid ki anabasing RIMS ta pukhalakpada atai anabasinga sokna samnagani haibagi singnaba leitre tongana hangdoklaba covid care center da laina achi chapchana layengbagi khudongchaba leiragani hainasu Sri Santana makha takhi COVID hegla pukanda akhoi main hospital se close to wiki chance sama barabar lai bache karigumba tumor ama lai ren kolo womb gi tumor da lai rong da ovarian tumor oi ren kolo queen operation to this there is support ki cancer ma chang khatang lai support ki nung lai ma ga di hena complication to lok adagi nungdang da emergency appendicitis la agadi yang wa ba cesarean to kham da ba the second wave na amuk su hena wa oxygen su consumption am ne hen ba sigi srei sida khoi gi whole Manipur ki tongan COVID center am lairagadi pani I was ministry daina suggest why not we have another COVID 50 bedded hospital adu lairagadi akoina unnecessary the galam kanjalaga main hospital da lairido hojiti kanjandaba yarane tongan lam na su lai jaba yabas ngasi hangdokliba COVID Care Center asigi mathakta Infectious Disease Center COVID Care Private Ward PSA Oxygen Generator and Refilling Station Hospital Record Department amasung sizinadaba palamsing thamnaba store su Professor Santana ngasi sangakhi Civil Services Aspirant Singyoiba Chief Minister's Scholarship Scheme gi makhada anauba base ki Civil Services coaching athuba matamda hauragani Mukhyamantri Nongthombam Biren Singh na social media da thagatpa warolamada hai entrance exam da rank 1 dagi 200 phawgi manung chanba mahiroi singda raija sarkar na sada samagi scholarship pigani aduga makhoida Imphal face to face classing yaubagi khudong chaba chu phangangani atai mahiroi chamri dana makhoigi ranking gi matungina scholarship pigani Social Welfare Mantri Haikam Dingona ngasi Manipur University da Dr. Ambedkar Center of Excellence hangdokre thorom da wangang bra Sri Dingona hai
Laibak asigi oina asigumba center kuntramathoi khangatpada Manipur University shu yaurokpani masigi damak University asida thabak toriba miyoi singi hona jamangi mahini Mantri na hai center asida mahi masing tamduna mahairoi singna tungda mai paktuna mingchet purak labadi maduna raija sibu he na chakhol hanbada mateng oigani mahang na hai Dr. Ambedkar Center of Excellence Manipur University Sigi Coaching Center Haitare India gi oina 31 khangalakpada Manipur University la khodi sigumba IS ki coaching gi center ma yaurpasi masi this credit goes to Manipur University adu ai gi visesti AC community gi student khodi ma hairiba khodi sidi coaching tawkan hena puning changna thawai yauna honor kanda khodi lairiba Sharikas community gi chhatra singsina khodi exam khodi mukta ari mai pa aga halakanda khodi sothaiba Manipur ja hena chakun hanaba Manipur Afoba society ma Afoba Manipur ma shape tawna mo honabada khodi chhatra singsina ting pambo orisunu isona thojan TV orisunu and the best wishes pizari Manipur ngasi COVID kanoba case ama thengnaki Raijagi Haksel Bibaki Cherol amagi matungina ngasi punna sample chama yankai manga test tawbada Tengnokpal jila dagi miyoy ama positive oiba thengnaki ngasi anaba ahum naba phakibaga loinana hojik raija sida COVID ki active case taret khaktamak ngaire Senapati District Health Society gi CMO office ta ngarang numidang IED ni singnaba bom pokhai khre Ekogi Senapati Paumi hekini na hai bo madu kanana thamlambano haibadu maikei amata dagi phongdorak palaitri Sakang da miyoi kharana bo madu ngarang numidang pung mapala duaida CMO office ki District Immunization Officer gi kada pokhai hankibani Office manungda miyoi amata leitabana bom pokhai baduda potrei khara amangata thokpanatana misimina di thokhide Thogdok adu laibak thibani haina CMO na hairi All District Hospital Senapati da bom pokhai khibagi thogdok adabu Naga People's Organization amasung Senapati District Women Association na kanna yaning da ba phongdokli thogdok adu gi matang da kup na thigat pinaba amadi mara leibasing matik chaba dandi pinabasu takshili Akashvani Imphal dagi pau tabiri Pradhan Mantri Narendra Modi na ngasi New Delhi gi Pragati Maidan da pangthokpa thoram amada 5G service hogdokre 5G technology asina seamless coverage high data rate, low latency, amasung high reliable gi communication phangangani. Thoram tu da wangang bada Shri Modi na high 5G service hawdok basi telecom industry na Bharat basi koti chama kuntra da pi ba khudol amani amasung masi anau bajuk ta thangjin ba khongthang amani. Mang na high 2G, 3G amasung 4G service singi matamda Bharat asi technology gi lamda atei leibak singi mipal tanglami. Adubu 5G service hawdok pagaloinana laibak asina anoba itihas masem le Shri Modi na hai 5G service ka loinana ihan hanba oina Bharat asi telecom technology gi lamda malem gi thak yogbungam le Digital India program gi matangda Pradhan Mantri na hai program asigi asan ba mityeng lei amasung masigi pandamdi technology bu sadaran miyamda yohanba ngamba haibasini Kendra ki Shiksha amasung mapal thoram Raija Mantri Dr. R.K. Ranjan Singh na hairi missing yamjadaba minority kanglupta khanaba hak sing pireba si makhoibu atai kanglup singa thong manana pukhatpa ngamnabagi damakni Gujarat ki Ahmedabad ta pangthokpa minority educational institution singi workshop ta wangang bada Dr. Ranjan na hai Bharat Sarkar na minority singi marakta mahima sing tambada sothari ba se kokhanaba akan bathabak paikhatli Mang hai anauba National Education Policy lisingani kun asi institution singi magul hengat halnamba lam kayada yumpham moiduna sembani masina innovation amasung haithoi singthoiba workforce ama puthokpadasu chauna mateng oigani laibak asida leiba minority institution singdasu mantrina minority singda magul leiba shiksha sungsoi choidana piba ngamnaba honabasu haiki Rashtrapati Draupadi Murmu na ngasi New Delhi da sahi asigi सर्वेक्षण की ख्वाइदगी लू नानबा राज्यसिंग अमसुंग शहरसिंगी मना यंथोखरे ngasi numit asi Swachh Bharat Mission Urban 2 hौदोखिबगी अहानबा कुमोन numisuni अरोइबदा मरोइबा पाउ अमुखना मुख्यमंत्री नोंथोंबम बिरेन हाइरी सही मरफु अमदि मसिगी मथक्ता लेबा मियोइसिंग दा पीबा पेंशन की सेनफम लुपा लिसिंग अमदा हेंगर हनाबा सरकार ना थौरांग तौरी रिम्स इम्फाल दा ngasi phamung yangkai leba covid care center ama sangakhre
Social Welfare Mantri Haikam Dingo Nangasi Manipur University da Dr. Ambedkar Center of Excellence Hangdokre. Pradhan Mantri Narendra Modi Nangasi New Delhi da 5G service Hangdokre Amasung Kendra ki Siksha amasung Mapal Thoram Rajya Mantri Dr. R.K. Ranjan Singh na hairi Missing Yamjadaba Minority Kanglup Takhanaba Hak Sing Piri Basi Makoibu Atai Kanglup Singa Thong Manana Pukhatpa Ngamna Bagidamakni Pau Lojare.